Arambai News Guwahati da Maitelongi Pau tabiriba singbu ihan hanba maktada chingangbam Suzitrani na khurumjare hojing asigi samlappa mariba pau sing lobirase Assam Police na high alert lauthokladuna Pakistan ki spy agency Inter Services Intelligence ISI na Assam amadi lebaga sigi atai mafam singda terror lan chathanabagi thorang towi hairakre Maroina RSS cadre sing army area sing miyampun mafam sing amadi dharmagi oba mafam singda ISI na target toraba yai haire Lupa crore yankai bank fraud case ta chenabadagi Industrial Cooperative Bank Limited ki MD Subrajyoti Bharali Guwahati Police na fakrai Citizen Rights Protection Forum ki president na wakalakpadagi bank asigi top official nipandi case asiga mari leinana hanana phakrabane Lalhonglu Alfagi chairman ni haina sakhangkraba London da bejoiba medical practitioner Dr. Avijit Asom yamna thunamak UK da leiba authority singna kharani asida India da khusinarappa yana leirakle panba yai Lalhonglu basina ani thongna chingkhaina rakhiba matam aduda anti-talk alpha faction gi chairman oina Avijit Asom bu khanke hariba Avijit Asom ase Dr. Mukul Hazarika ni thajanari bane Director Kripal Kolitagi Assamese film Breeds na India ki list of Oscar probables ta chanbangam lakre list asida punna film tarani thoi yauri amadi makhoi gi manungdagi amana best international film category da India ki official entry oina changadori bane ising ichawgi matamda pikli binipi macha amana mayok nariba khudong chadaba kaya da yumpham oiba film ase Indian Panorama category da Goa da pangthokiba yankhai ma thoi suba International Film Festival of India da utkhi amadi special mention award fawba phangbangam khrabane Rubaru Miss India Elite English Singani kun mathoi mutum nomita na ma ki pongnafam lamdam da lakpada makpoi kai khumda utpa madi taramna okpagi thoram kaya ngasi pangthokre Apunba Nahalup Tin Bon Tarapur na Sinduna Tarapur LP School da pangthokiba thoramda lupki president Sanad Kumar na mipimapu mutum nomita na chief guest amadi Sina Menzor TH Manivadra L Nilamani amadi Laishram Bimol na chingbasu saruk yakhe Mutum nomita na title asi phanglakpada khungang asigi miyamna harau nungaiba phongdokhi hainasu General Secretary O Loyangambana thadorokpa chirol amana khangalakle Ngarang nongmaizing numit Lakhipur Khuman miyam gi oiba mifam ama Ibudau Lampak ta pangthokre mifam asida Ibudau Thongnang Thoksillup ki president P Biraharina mayai tangbalda aduga lubasigi hanagi president Leishungbam Robindro vice president N Muktana daisa famkhi Miyamna kubna khana nayarabagi matung lagliba November 15 dagina 15 fawba numit 13 chubna Ibudau Thongnang harauba haina lepnakhi haina General Secretary Arambam Pradeep na khangalakle Ngarang Bangalore da leiba Khincha Auditorium Bharatiya Vidya Bhavan da Sahitya Academy New Delhi na sinduna jahi 35 fawbagi manungda leiba sakhanglaba lon kunmari gi aiba singda piba yuba puraskar English ngani kun lanthokpagi thoram pangthokre Manipuri lon gi oina aiba Rameshwar Sarungbamna manasi lauke manasi phangliba kairaba chaphu machet hariba lairik asina aiba sigi anishuba lairik ne Aiba Sida Patriotic Writers Forum gi Arambam Ibungohal and Binod Kumari Literary Award Cultural Forum Manipur gi Laren Lakpam Dharamvir Literary Award Narol Sahitya Premi Samiti Imphal gi Thokchom Jogendra Ningsing Sel gi mana amasong Kanglaipak Loina Silon Apunba Maruki Haubam Sanajauba Ningsing Loina Silon mana piduna ikai khumnaba utkrabane mana piba thoramasigi ngasini ni chanba numitta so awardees meet pangthokhe Ibudau pakhang baliklam kan balup ipalikal na lagliba meragi tara mangani thanil korau pan ba yumsakesa irat isol piva khuman limbana irat isol tawduna ibudau chingu panganba sanglen sangkaragani haina lubasigi maikeidagi khangalakle Taruklak World Champion oikrabi MC Mary Kom Hisarda pangthogadariba National Women Boxing Championship ta saruk yararoi hairakre adubu chahi 35 surabi Olympian ase December thada pangthogadariba World Championship kidamakta yamna makkanna practice tawribane panbayai Mary Kom hanakta pangthokiba Olympic Games ki matungdagi match amatta fawda saruk yadri ngasi CBI court na deragi manager Ranjit Singh Hatpagi Maralda Dera Sacha Sauda Chief Gurmit
Ram Rahim Singh amadi mak atopa mioi marida punsi chupa jail de lainanabagi wayal takre. Inglising ani da Ranjit Singh hatpagi case da Maraleraba Dera Chief Asibu Sibigi Chirak Pinanaba CVI na kanat taksilaki. Regional connectivity hangad hanabagi pandam da Union Civil Aviation Minister Jyotiraditya Scindia awang nongpoki aerial connectivity pakthok chokthok haladuna route taruk ngasi hangdokre. Ngasidagi operate tawba hokraba route sing adudi Kolkata, Guwahati, Guwahati, Aizawl, Shillong, Aizawl, Guwahati amadi Guwahati, Kolkata ne. Asumna air connectivity gi puwari da ahanba oina Aizawl, Shillong Hokibasina Mizoram gi CM Joram Thangana Minister gi mafamda thagat pasu fongdorakle. Space ta chatuna ahan boina movie number laibak malemda Russia na oire. International Space Station da chorakna teol animuk layurabagi matung Russian film crew asi ngarang pitribigi laimaida halakre. Aroi bidang asi tentak pamaroiba pau khara. India da miyoi crore marfutarani pan ga lakh humpu henbada COVID vaccination mai pak na kapthokre. Haukiba pung kunmari sida India da COVID ki anuba positive case listing tara humdoiga chonga marfutara taruk phangki chamaga humpu taruk na COVID number moiduna laikhide. Handak chahigi oina National Capital Delhi da ihan hanboina dengue number moiduna ngasi miyoi ama laikhidre. Hanagi Prime Minister Manmohan Singh su dengue nari bane. Punna handak chahigi oina hauzik phawbada dengue case chatret ka kun thengnakre. Mizoram da All Marks campaign lakliba October 13 phawba sangdokhankre. IIT Delhi amadi NIT Sikkim na academic amadi research collaboration chokthok hannaba MOU ama khuyek thanakre. Masina NIT Sikkim da chawna mating oigadawri. Department of Post na miyamna sakhang bidraba amadi kaukthok pikraba Indian Freedom Movement ki pioneer Sikkim dagi laikhidraba Trilochan Pokhrel yekpa special cover ama release tawkre. Azadi ka Amrit Mahotsav ki saruk amo oina special cover asi release tawkhibane. NACN ke Nikki Group ki kader ama lalolubasigi NACN unification ga kapnavada sikre. Thogdogasi Nagaland gi Parent District ki Khehoi Camp manakta thokibane. Kadarasi Nikki Group ki additional secretary ni NACN ke na phaduna pukhraga kadar tara Changhan nabagi damak chatpada additional secretary amadi ate member ahum lambi de ambush tawrakhi. Masida additional secretary asi ki aduga group asigi member ahum na unification group ta nampu da changhan ki. India gi ahan ba yugi museum ama Gawada hangdokre. Chinese na thangzilakpa khongthang khudingmak kupna pananabagi damak Arunachal Pradesh ta Indian Army gi air surveillance hengat hankre. Tripura gi CM Biplab Kumar Dev na state asigi ningthogi matang da iba lairik ama school gi textbook ta yauhan bayana lairakle. WHO gi technical advisory group na Covaxin gi emergency use listing gi matang da lakliba October 13 ta khanagadori. Amadi ahanba Black US Secretary of State amadi US War Hero haraga su khangnaba Colin Powell COVID number moiduna ngasi laikhidre. Mahak masagi chahi marfumari sukre. Ngasi girna dia Arambai News Guwahati da maitelon gi pau sandok chaba matang solutions bagaloina na tabiri basim go mukasu hanna kurum jari.